ꯍꯩꯔꯣꯛꯇꯒꯤ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯗ ꯁꯣꯛꯇꯅ ꯂꯩꯕꯗꯣ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯅ꯭ꯌꯨꯔꯣ ICU ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 9 ꯁꯤꯅꯤ ꯄꯦꯁꯦꯟ ꯃꯃꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤ ꯍꯩꯔꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ ꯍꯥꯏꯕ ꯒ꯭ꯔꯨꯞꯇꯨꯅꯦꯕ ꯃꯅꯤꯄꯨꯔꯗ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯦ ꯂꯤꯡꯈꯠꯄ ꯊꯥ 2, 3, 4ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯖꯔꯛꯑꯦ ꯑꯗꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯅꯛꯄ ꯂꯩꯔꯝꯃꯦ ꯏꯆꯥ ꯏꯅꯥꯎꯄꯥ ꯃꯊꯛꯇ ꯃꯥꯁꯨ ꯄꯥꯎ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯉꯔꯥꯡꯁꯦ ꯂꯩꯅꯔꯀꯥꯟꯗ ꯍꯌꯦꯡ ꯆꯠꯂꯁꯤꯒꯤ ꯄꯥꯎꯗꯣ ꯂꯧꯔꯣ ꯍꯥꯏꯔꯒ ꯂꯧꯍꯜꯂꯦ ꯑꯗꯨꯒ ꯂꯧꯔꯦ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯂꯩꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤ ꯌꯥꯝ ꯋꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤꯗꯨ ꯇꯣꯂꯣꯞ ꯆꯥꯕ ꯑꯣꯔ ꯀꯩꯒꯨꯝꯕ ꯇꯧꯕ ꯅꯠꯇ꯭ꯔꯦ ꯁꯨꯔ ꯆꯥꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯠꯄꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯉꯝꯗꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯌꯥꯝꯅꯁꯨ ꯂꯨꯄꯥ 500 ꯈꯥꯏꯒꯠꯅꯔꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯄꯥꯡꯖꯔꯁꯤ ꯍꯥꯏꯗꯤ ꯂꯨꯄꯥ 10ꯗ ꯑꯣꯏꯔꯁꯨ 10ꯗ ꯑꯣꯏꯔꯁꯨ ꯄꯥꯡꯉꯁꯦꯅ ꯍꯧꯍꯧ ꯆꯦꯟꯗꯅ ꯃꯌꯥꯝꯁꯦ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯆꯔꯤꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯀꯃꯥꯏꯒꯤ ꯑꯅꯥꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯕꯣꯏꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯂꯨꯅ ꯂꯩꯔꯤ ꯄꯩꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯁꯤ ꯂꯥꯟꯁꯨ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥ ꯐꯤꯕꯝ ꯁꯣꯛꯄꯅꯤꯅ ꯃꯌꯥꯝꯅ ꯁꯤꯁꯤꯕꯨ ꯎꯕꯤꯔꯒ ꯌꯦꯡꯕꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤꯒꯤ ꯑꯋꯥꯕ ꯃꯇꯦꯡꯁꯤꯡꯁꯦ ꯈꯔ ꯇꯧꯔꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯊꯅ ꯍꯥꯏꯖꯔꯤ ꯇꯥꯃꯣ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯑꯗꯨ ꯌꯥꯝꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨꯀꯣ ꯅꯃꯥꯈꯩꯅ ꯅꯆꯥꯈꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯐꯕꯁꯨ ꯑꯣꯏꯕꯤꯔꯣ ꯇꯧꯕꯤꯔꯣꯁꯦ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯤꯗꯨꯅ ꯇꯧꯕꯤꯔꯤꯁꯦ ꯏꯁꯥꯃꯛꯁꯨ ꯂꯥꯏꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯇꯧꯕ ꯂꯥꯏꯔꯕꯁꯤꯡ ꯈꯤꯇꯪ ꯐꯪꯕ ꯈꯜꯂꯝꯕꯗ ꯃꯤꯃꯥ ꯌꯥꯗꯕꯁꯤꯡ ꯈꯔ ꯊꯤꯔꯛꯄꯤꯔꯦ ꯍꯤꯡꯃꯤꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯤꯡꯃꯤꯟꯅꯕ